Kurumzari, Ming Tabrim Mutaran Oshari, Simaru Pauda. SIU Mutakibagi Batok Doctorakadori, Tongato Amalupsina, Faki Bedroki Mapu Puto Haina, Taxilagli. Mapung Pau Pizari. Ta Sigi Tang Taramatoda Infal Airport Gate Lupa Crore, Ama Henbagi Drug Infal West K Special Intelligence Unit na Hek Fakibaga Numit Adugi Numidanga SIU Gi OC transfer Tokibagi Tawong Yaning the Fundotuna Tonga Tonga Lupsina Drug Mapuputo Haina Taxilinga Cherekta Infal West District Police Ki SP na SIU Mutakibagi Gerald Tadorali Tonga Tonga Lupsingi Maike Dagi Handak Fakiba Drug Sing Adu Manipurgi Yaitong from Dong Basingi Oigani Madunumaram Oidaga OC Kudata transfer Tawani Haina Jignabal Lebedagi Mapuputona Taxilakibani SP Infal West Nangarang Tadorakiba Gerald SIU Asi Infal West Ki Tonga Tonga units in the personal sing Loxilaga Sembani unit asi district asigi internal administrative arrangement oina Sembani Masina district asigi manungda gari huramba Jechang certificate saba counterfeit currency amazon Aina Yadaba drug amari lainaba case singi mayukta thabak tawbani unit asi sanction unit nate narcotic cell amasung SIU asi SP gi makhada hakthengna na thabak tawbani narcotic cell amasung SIU na fangba crime sing khudakta mari lainaba police station gi SP singda khanganduna makhataba investigation chathanaba honei adubu tha sigi tang taramathoi gi case adudi SIU gi team adu CAR Infal West inspector oina transfer tawraba ke ranjit ki makhada chathabani mangna thabak adu SP da pau piram khite mahagi maning tawba matau aduna drugs sing adugi mapusing line na thokibani hairi inspector ranjit CRA Infal West transfer torba matungda SIU Infal West na torma thabak sing narcotic cell Infal West na aduma makha chathari haina SP gi cherol aduna makha tari Panbayai Chahi Asigi Oina Kwaidagi Yamna drug Fabagi Todo Adu Tokraba Matunda Wato Oirapadagi SIU Mutakibagi Wafam Home Minister Gekang Masa Fau Bakang de Haina Paumisin the Sindokiba Lekravani Gang Aigi Tormda Manipur the Lady Lupsina Haukiba Jay Karada Port Landbagi Torm Chatariba Asi Lebak Santi Purangaba Made Nusi Janaba Puragnaba Kongtangi Haina Kabui Dharma Sava Manipurna Tagapa Fundorali Asigba Tawong Sing Asina Gangai Asi Nasidi Jat Dharma Kaidana Pangtopayaba Yaubayaba Kumaini Haba Mayak Sing Natali Malemda Jat Dharma Kaidana Japmanana Pangtopayaba Kumai Amatirak Patarabadi Gangai Asisu Ama Oigani Asiguma Malem Gitata Pangtopayaba Kumai Asi Maram Kangna Amadi Mamutana Niyam Chumna Pangthokpana Chumba Oigani Hairi Manipur Time Haina Mingthonba media website among us Amjugi President Emobina launch Tokre website launch Tobagi Hotel Yaisana da Pangthopa Ajambathoram Aduda Manipur University gi Professor N. Rasmohan Advocate Wangkem Gokul Chan Amadi Manipur Times gi Chairman Jiten Nomaitem Susuruyaki Tharongi Sarugama Oina Amjugi President Emobina website launch Tokre Tharonga Mari Leina na Manipur Times gi Managing Editor James Khangembam na website asi Maru Oina Industry Internet Amadi Entertainment amadi education da yumfam oiduna miyam da pukning losing oigadaba I pau fanganana ba panam talin khatpani e mobina state astel lediba media house kaya da state asigi law and order gi fibam na maram oiduna hatna sunabagi pauna mapung oina miyam da piri basina samas asida chauna chaitheng piri paumi singna samas asigi oina chakhakadaba kanagadaba pau singsu Yan bagi apamba fundoke mahana makata aduna media da piriba ning tamba asi ning thira season aduna paumisina khunai asi chakholam jenda saruk yabada yahona nabo hotnaba matam oire haiki society da khani piring ba message lo mana bingam da yawa media da piriba freedom asi kai gino haida with responsibility of freedom haidani freedom da responsibility of jagadi madu wahan to lai tina kali responsibility aman lauraga koina society sida society is going to sagat pada ko chuba thogdang ma yaw hen khalaga ko freedom do kan exercise torgadi hena papa society ma responsible society ma ko kan khale ta sigi tang tara ni toida Thawal district ke yelang khang popi amadi thaunawzum gi merta bus amaga tata magic amaga thengzinabada angang ama lekidaba amadi miyoi ahum soktuna laika nakibagi thawdo adugi matangda gari mapuna tumina lesin kibabu pende haina lamdam adugi miyamna cherol thadorali Haukiba tang kumatoida takyal kolom lekai gi tongram sunil meitebo halaga hundolamba yaninda bafondotuna takyal kolom lekai da misi asigi mayukta semkeba jesina wakan mifam ama phongkre wakan mifam asida saru yakibi sunil gi loina bina mapuroi ba hatpata chenaba myoising athuba matamda puthopaga loina na dandi pigadabani haiki wakan mifam asida saru yakibi nupi amana lamdam asida minungsi haitana mibu halaga hundopagi chanabi asi matungda amu hanna tawbidana basu apil tawki
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯩ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯑꯣꯏꯗꯕ ꯃꯤꯍꯥꯜ ꯃꯤꯄꯨꯟ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯠꯇꯣꯛꯑꯒ ꯊꯝꯕꯤꯕ ꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯃꯌꯥꯝꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯪꯁꯊꯥꯟ ꯀ꯭ꯂꯕ ꯄꯨꯝꯅꯃꯛꯅ ꯇꯧꯔꯒ ꯄꯤꯕ ꯃꯆꯥ ꯑꯅꯤ ꯊꯝꯃꯝꯕ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯒ ꯑꯃꯨꯛꯇꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯤꯁꯤꯒ ꯍꯥꯠꯂꯤꯕ ꯃꯤꯁꯦ ꯊꯧꯕꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ Tasigi tang kuntarukta pangthokadoriba Republic Day gi full rehearsal ngasi pangthokre ngasi ayu anganbadagi hauna first MR gi ground dagi kangla tamna chatlaba matungda khoyathong yoroga first MR tamna amu halakiba full rehearsal aduda Manipur Police Paramilitary Forcing NCC Manipur Fire Service Home Guard School College amadi cultural troupe kaya na saruyaki rehearsal asina barab oidaga maru oiba lambi singi traffic system da ahongba leikhi Amarum da Republic Day asibu soidangam dana pangthonabagi damak Manipur Police ki maikaidagi Imphal gi mafam kayada combing operation chatharakpa adu ngasisu Imphal East ki commando singna hatada leba kya lenda chathaki mafam adugi nupa nupi sing mayumdagi kautholaba matungda tonganna khaidoktuna verification chathaki police ki maikaidagi Republic Day numit yaudriba fawba operation chathaki gani phongdoki Jehicha kaya gi mamangdagi leptana pangthotuna lakpai imoinu imagi ira thoni thorong ngasi Manipur gi tongan mafam kaya da pakshan na pangthokani haina jerol thadoknarakli loinana numidangi matamda lekai da maira katpinaba apil tawrakli jerol sing aduda ira thoni thorom asina lamdam asida hena chahonga hongba amadi santi leiba purakpa oirasanu hairi Gang ngaiga mari lenana sagoba kendra gi manung chana leiba kasamthong kawi khunda MLA RK imona luchingduna yumthong chani romda lemna chen kg ani yanthokre Ekhoi Manipur machani amato oina leminagadabani haina MLA Jet ki khongbona phongdokre wafam asi ngarang Tamenglong district ki Longdung Sports Union sinduna pangthoki batara suba sports meet haudopagi taromda mahana phongdoki bani tharomadu da Tamenglong ADC ki vice chairman Humalibo amadi atai masang naiba myoi kaya su saruyaki nat ki oiba jagoi isai gi thorom kaya su pangthoki tharomga mari leinana Jet ki khongbona Manipur da leiriba chingmi sing asi ipa ipu sing gi haktaktagi sana khonabagi chanabi leirami adubu Christian lining lokibadagi chanabi sing adu nomogi mangsilali awang nongpoki naha sing sanabagi lamda ningthina lamjing birabadi India gi atai state singna namthabangam loi phongdo pagaloina na tamai kendra gi manungda leiriba awada passing athubada menkhana bohonagani haibagi thajaba piki wakhan chauna leibangam gadobsi kanada leibra herdi hujik noi leiriba naharun noi gi khutta leibani the future of Manipur asidi noi gi khutta leibani noi mayamna noi gi angamba sakti da noi gi talent si fajana explore tawruga ekoi state ki damakta contribute tawbada Manipur state che mai pakne Longdong area si mai pakne aduga ekoi state ki damakta ekoi area ki damakta khanbirga isagi imungi wakhalonji thadoga aisu siba nabaki dana egi state ki damakta egi area ki damakta aisu sanaro ema oige aina asi area si mai pahange Manipur state chi mai pahange na miam honabiu haibese egi last appeal nei maruba pamukana bizari SIU muthakibagi wathok chawthorakadori tongan ba lupsingna fakiba draki mapu putho haina taksilakli miyeng tabirib simu mukana khurumjari